Government of Manipur COVID-19 Common Control Room dagi ngasi tang kun ga mari thamanga English ngani ga kunda pung tara mathoi taba matamda notice ama thole press release ama number 42 da aduga nauna miyoi ahum ama su COVID-19 positive oiri haidi ma'am aduga miyoi ani madi ngang numidang athengba da BRDL rims da test tobo matamda khanga khibani miyoi ani do amana nupani amana nupini nupa duna sei kunthra ga nithoi shure ma jiribam district gini haidi aduga atopa nupiduna sei kunga manga sure maksi Thawal district ni haidi aduga atopa miyo amana mu ngarang dang athengbada mahakna BRDL Jenims ta test tawo matamda positive oi haibna khangakibani maki nupa masani du mark sei taraga mari sure mark su sampur dagi ni haidi aduga mark si senadi khalakpa miyo ni so haidi aduga hauji Manipur da apunba masing COVID-19 na hanhiba mi kunthraga ni thoi sure aduga hauji naraga lariba mi masing na kunga ni pan sure aduga phagat khiba mi masing na miyo mari sure and thank you.